Online Manipurgi ayuki pau yengbiriba pumnamak puthoi laisramna khurumjari ahanbada maroiba pau Manipurda President rule thamkhibaga loinana Manipur Legislative Assembly suspended animation da thamkhre. Biren Chief Minister from the resign Thamkhraba Matung asi state asida President rule PR thamle haina India ki President Draupadi Murmu na lauthorakre. Adumoina mang Manipur Legislative Assembly amuhana hingat pa yaba suspended animation na thamkhre. Kumza 1951 dagi state asida President rule thamba handa kesi tharaga taraga mathoirak subani. Ngasi nungsal India ki President Draupadi Murmu na thokpa Gadget amada hauzik Manipur lenga ki oiriba phibam asigi matangda state asigi governor na pirakpa report amadi atai paudam singkupna yengsilaba matung Indian Constitution gi Article 356 ki matung inna state asida PR thamle hai ki center na lakholak liba khongthang asi BJP ki state lenga na chief minister L candidate puthokpa ngam khidraba matung da lauthorakhibani Biren na center ge luchingba singa Delhi da unaruraba matung mahak masa CM from the resign tobagi cherol Manipur ge governor da pisin khibani BJP ge North East in charge Sambit Patrana state asigi MLA singa loinana Karak hanna khananina khrabasu chapchaba wari famanta lobangam khide Prime Minister Narendra Modi ge USA khongchatagi halaklaba Matung state asigi chief minister ama khalabiyai haina thajanarambani ningsingba yabadi constitution gi article 174(1) gi matung ina state assembly asi makhoi gi aroiba sitting matam adudagi tha taruk hendoctringai da pangthokadabani haina palli Manipur gi oina aroiba sitting asi kumza 2024 gi August taragani thoida oiri state asigi oina budget session su haukibaning thokaba numita pangthoknaba matam lepkibani adubu chief minister amadi ma ki council of ministers sing fam thadokibadagi session adu yaithoktuna lakhibani amarom da ngasi tholiba PR gi gadget asigi matung ina assembly dissolve Tauroi suspended animation gi makha da thamgani assembly dissolve tauragani parliament session da khanagadabani PR gi makha da assembly dissolve tauba amadi dissolve taudaba hain ani leiri Haujik tholiba order da assembly dissolve tauba haina panba leite assembly dissolve tauba taragadi union cabinet amadi parliament ki ayaba changi suspended animation PR lauthokhrabani na caretaker CM gi hak leitre hairi loinana thani gi manung da CM khanduna assembly hingat hanba yai hairi chief minister from thadokpa gi mayokta tongan ba mafam singda wakan mi fam chathakre TA Sejabata speaker from the resign tau mahang mitei khunai gi yeknabani committee Manipurda hauzik political gi chorang na batholak padagi chief minister Biren fam thadokibagi mayokta mahak fam thadokpa yaroi athuba matamda Manipurda santi hanjil hangadabani haiduna ngasi wangu mamang sabal laikai community hall da wangu maira paibi amadi chairel maira paibi nasinuna miyam gi oibo wakan mi fam ama famkre ngasi fam ki wakan mi fam aduga mari lenena mi fam adu da saruk yakibi amana fongdoklakpada hauzik laipa ki asuklu rabatan fam asida chief minister fam thadokpa maram chade CM fam sinbe yaroi Laipak ki mapi mapa oiriba makok thongolu chingba singna machoi tabagi thawong chatharakpa si yaningde asuk luraba tanpham asida minister MLA singna pham munnabagi thabak thawong chatharakpa si laibak thibani kariguma Manipurda person rule chatharaklabadi masiga fafata khudingma miyang gi bihot oiriba singna pugadabani haina phongdoki Luchingba singna thuba matamda Manipur gi laimaidagi kuki narco terrorist sing mumaru phangna muthatuna hana gumna tangdu laita basanti laiba iramda Manipur ama henbiu haina su phongdoraki Ngasigi mi fam adu loiraba matungda miyam gi oiba khongchat ama chatuna CM sinbe yaroi luchingba sing machoi taba yaroi kuki narco terrorist sing maru phangna muthalu maitege khul ngakpa sing faba yaroi haiba kholaw kaya su lawki amaromda Manipur gi hauzik oiriba phibam sida political game sanaduna matam manghalaga lana sigi waroisin purakloi hauzik Manipurda oiriba phibam asi matam ama gi June 18 gi ihau thoklaba chebau piba oina thoi luchingba singna miyambu chamam nahanduna khudong chadaba kaya mayok nahalabadi June 18 dagi hena sathiba thodok thorak piyai haina laifam khunau apunba maira lof na phongdokre hauji oiriba Manipur gi phiba masida chief minister from thadok piyaroi amadi India lengang na divide and rule policy sanaba yaningde haiduna laifam khunau apunba maira lof na senduna laifam khunau makha lekai gi social development club SDC gi lampakta ngasi wakat mifam chathakre Wakan mi fam adu da saruk yakiba khongjang loi amana phongdokhibada Manipur gi asuk luraba matam asida chief minister na fam thadokpa matang chade Biren amu hana chief minister ohenbaga loinana lana sigi waroisin pragna bahona biu luchingba singna political game sanaduna matam manghalaga miyamda khudong chadaba kaya thogale oirakliba phibam sing asina matam amada Thokiba June 18 gi thawdo amu hanna thorak loi hainingai leite madudagi hena sathiba thawdo kaya su thorak peyai hauzik leiriba luchingba singna amata oina punsenduna Warosin Prau India amadi Manipur lenga ki luchingba singda miyam gi thajaba leite haiki wakan mi fam adu da saruk yakiba laifam kunau mitop lampak nupi chawkhal luf ki secretary elangmam Sovita na hai
Manipur tholi balan asigi wari sin puraktingai CM pham thadokpa yaroi oiri phibam masida luchingba leitaba lenga ama leiba haibasi miyamna chawna khudong thiningai oi lan asida miyoi kayagi punsi mangkhre miyoi kayana lanjena dun leiri chairak sida political khudong chaba lauba manbaromda luchingba singna amana amabu hunaduna leire ruling opposition khaidana ama toina punsinduna tangdu leitaba lamdam ama purakna bahona minagadabani haiki wakat mi fam adu da CM fam thadokpa yaroi khul ngakpa phaba yaroi India na divide and rule policy sanaba yaningde Manipur gi saktam kai bi yaroi ekhoi ingtapa pami haina thaba play card sing sizinaki nongthomam biren bo amu hana chief minister o hello lamdam asigi luraba tanja asida politics tawduna famuna bagi thawong cha tharakpa yaningde haiduna Kakching district ki pangal tabi da wakat mi fam khrei wakat mi fam adu da saruk yakhibi maira pai bi luchingba amana phongdorak pada chief minister fam thadokpa yaningde miyangi punsi amadi lanthum ngakpi naba Miyamgi thagat khiba MLA minister singna laiba kanbagi mauta famuna bagi lalong kaya chatharakli base khudakta lepkadabani laiba khana kansi fam kona cha marak pai bi CM sindok sinjin tawba si miyamgi apamba nate Manipur da president rule thamba yaroi lan hana loisilu khul ngak pasing pha bi yaroi haina phongdoki nakal amarom da nongdam village development committee NBDC ki maikai dagi phongdorak pada Cherol amada kuki narco terrorism ki politics Manipur thugaiba politics ni makhoi ki politics thengnaba ngamba amadi makhoi ki mayokta phongna lepa ngambadi CM Biren mathan chani kuki singi politics maithiba piramdai da CM Biren resign tohan ba haibasi Manipur thugaina ba honariba kuki ki politics ta support tawbani miyam aikhoina pambadi tung koina tangdu leitaba purakpaduni ngehaki santi duna te kuki ki politics asi maithiba pirabata da tung koiba santi lakani hairi Manipur ki tunglam chat ki aruba tan phamasi da Manipur kannaba kanna honariba CM Biren amadi maidai bangal MLA singbu fam thadu khannaba lalong yaliba speaker thoksom saitabarta Manipur ki speaker amo oina matik chadaba maitala sibaga pangkhangni furup ki yaifanaba chingkhong chingya da khul ngaliba IDP singi damak wakhal machet ama phauba khandana Pham tabu mikaba miyoi ni haibada haiman bathok loi hairi cherol asina makha tarduna NBDC ki demandi hojik leiriba fibam sida CM fam thadokpa yaningde thokchom saitabada speaker fam dagi resign taw amadi mahang maitai khunai gi yeknabani khul ngakpa phaba punba yaroi amadi Manipur kanba pamba MLA khuding mangna N Biren sagatuna CM amu hengadabani hairi